Ching Unaba Lam Mei Thabada wairaktuna chakpadagi masha Chahi Suraba Nupa Leikhidre. Thaudogasi Mizoram ge Aizol district ke manung chana laiba Dalon village tagi kilometer kunlom chatlaga laiba mafam amada tha asigi taramanga da thokibane. Laibag thiba thaudog aduda Leikhidreba mioi adude Dalon Venglundagi Vallal Riyat Puya kawi haire. Mahakna mafam aduda law unabagi damak lam madu Mei Thanaba mamanaba ani ga chatkibani haire. Mamanaba ani aduna mafam amada ngaiduna lehuraga mahakna Mei Thaba chatkibane. Mei Thaba adu loiraba matungda nga faba chatnaba thaurang taurambana mahaki mobile phone amadi atai pochai sing adu mahaki mamanaba singda sinaram ki haire. Adam oinamak ahing ani lelaba fauba mahak halak lamtabadagi mamanaba ani aduna mahak yumda halam lagani khanduda makoi ani su halakhi. Adam oinamak mahak halak lamdabadagi khunja singa thirubada Vallal Riyat Puya gi pathapum tharaba hakchang oina phangba ngamkhibade. Mahaki mai khudang amasung lengjumda mai na chakibagi dakfam leirame. Haukiba ningthokaba namitta mahaki aroiba mathau mangam pangthokre hainasu pawasina makha tari.